Siniraw Singbu Puran Thapa Maitina Taram Nokshari The Economics Times Haidiba newspaper asida nahan adumna phongba thengnaki Atai news media singdadi phongba thengnaki di 2024 dadi haipet taki karino haibada Benjamin Netanyahu gi yumda drone landara I haiba adubu nahan gi Benjamin Netanyahu gi yumda misaina landara kare haibasi The Economics Times haidiba kuigi news media se sikaklang phongba natuna atai news media dadi admaina phongba thengnaki di aduna news media CNN ama khaktang da phonglakpanina kayam landoino sumdoino haiba khangdri aikoina anoba pawgi ayamba information di Twitter haidiba social media platform asida yamna thuna ichinausing thagalakpa domaina thengnabigani ichinausing gai su paibe yawbiramgani ko soidana Pauksi akoina zaza yamna tari kadai phawba sumdoino landoino khangdri aduna phajana confirm tadragadi masi thagrba sumroi Iran na phongdorok palai karigumba Israel na Iran gi mathakta nuclear khulai sina raglagadi Pakistan su Israel gi mathakta nuclear khulai sina duna khut thagani haidur adubo Pakistan na Iran bani haikre Iran hairi basi Leibak ani asi khut yamna kana thanari nahan evening WhatsApp group ta Iran gi lainung da leiba nuclear site Prodo amasung khondap ki matang domaina nainaki adubo hojik pau anoba lakpada Prodo nuclear site Israel na landai haidi asina maram oiraga 2.5 Richter scale gi earthquake zuar haba macha madumaina thon khare haidi karama makhan gi bomb sinakibno haibidudi alumaina palapalaitiko Donald Trump na Iran gi capital city Tehran da leiba miyoi singda Tehran thadolaga sapagadaba mafam atopada leinaba Kangan kare haiba aikoina loina khangnarbo wafamni masina karino taglibase makhoisu lan asida yaksulakani hairibra Tehran da asoba landaba ama sathagadawribra Canada da G7 summit pangthokli adubo Donald Trump Middle East da thoklibi irang asina maram oiraga G7 summit asi marakta thadolaga satki haidi USA nasu Tehran gi miyoi Tehran thadoknaba haidi amasung Israel da laiba Chinese embassy nasu Maruaina Israel da laiba Chinese sing yam tuna Israel thadolaga yumda athuba matamda dumaina hannaba khangan ba laikre asina tagli lana se henna kanslakani haiba amasung asumba pawasna mi paiba kaya ama pohli Israel amasung Iran da lairiba miyosingda 2025 asida Iran gi capital city Tehran gi apunba population missing asi saurangna 9.73 million smuk oiramgani haina dumaina panari masigi Donald Trump na hairakliba Tehran thado kaina asina Tehran gi miyoi singda akiba amasung samamnaba ama pholi India na su Iran da laiba Indian sing Iran thadonaba khanganba laikre saurangna satra lising taruk muk tharga Iran da Indian lising tara muk lai haidi satra sing asi ayamana Iran da medication tambana ayamane haidi Tehran University of Medical Science Shiraz University of Medical Science Masad University of Medical Science Lan asida hojik phawbagi oina Al Jazeera news media gi matungina Iran da saniga kun adumaina sikre haidi masida humdrana nupi amasung angang singni haidi aduga Israel da miyoi kunmuk sikre haidi aduga Israel na Gaza da hatpa masing asina hojik phawbagi oina lising yakhaimanga ga samri ga kuntrani thoi sukre haidi aduga miyoi lak amaga lising kunipan ga samapan ga kunhumdoina Swan ki haidi masi Gaza Hand Ministry na dumaina phongdoropagi matung inani Iranian media gi matung ina anoba pawda Iran na kapsan ba asida Israel gi maruai be Air Force Base Tenop amasung Negev Desert leiba Nabatim su amangata thon ki haidi leibak ani asi kapsna ba lepte Tehran da pokhai bagi hoba makhon adumaina taba phangki haidi misaina ten abipta tasan bagi Iran gi south ta leiba thau gi lambi asobama oidiba Strait of Hormuz gi manakta merchant ship haibidi cargo ship haibitariko jahazu madumaina maisa khi haidi masi UAE gi samudra mapan khor phakan dagi Gulf of Oman da 40 km muk lapna east side ta adumaina thokibani haidi hojik phawbagi oina kanana tawbano haiba khangdri phongdorok palaitri Masigi lambi asida yamlaba thau amasung gas puduna salli haiba akoina mamangi video dagi khangkare USA khaktana Strait of Hormuz asi phawrga nomada 0.7 millions of barrel crude oil pui haidi thau gi maman tangkhalakpa thengnare amasung lan ase henna kanslakadaba leibana
thau amasung cooking gas ki mamandi soidar tanglagani Israel ga USA gana pami Iran da regime ama sense toba masi Israel gi Prime Minister Benjamin Netanyahu na dumaina phongdorak pasu laikre Supreme Leader Ali Khamenei leiragadi USA Israel na Middle East ta maning tawningba tawriba se yararoi aduna Khamenei surrender tohonba makoina haibe ingadaba regime ama purakpa asini Lan ase Lanjao amada onthorkpa yabagi mami ma tarai hojiksu yam kalli adubu hena cancel kadawri Donald Trump na hairagliba wa aduna tangli USA lan asida yawraklagani haibasi asina maram oiraga 51 suba G7 summit Canada gi Alberta da pangthokpa tang 13 33 phawba asi marakta dumaina Donald Trump je thadoga satkhi masida France ki President Emmanuel Macron na Donald Trump na G7 summit thadolaga satkribasi Iran amasung Israel gi marakta ceasefire tawna hanabani haina reporter da dumaina phongdorakpa laiki India Pakistan gi matang da su yamna ngangna khidana ko Donald Trump na dumaina ceasefire tawna hanbana ti haiduna awai akum khara tawna khidana ko Donald Trump na Emmanuel Macron gi reply amu halaki Macron kariyamata khangde ceasefire gi matang nati madudagi hena sauba amagini haina Donald Trump na ceasefire tawroi tholiba problem ase thuna loisangani haina ceasefire tawroi problem ase thuna loisangani hariba si karino Masidagi Iran gi Supreme Leader na magi Twitter account da sumna phongdoraki Israel singda minungsi amata uloi haina amasung USA na phongdorakpagi matung ina Iran da landarakpa yabagi Mami Tarak asidagi Ali Khamenei na lan ase haure haina dumaina phongdoraki Iran gi Supreme Leader Ali Khamenei na hairagliba si Donald Trump gi piragliba statement adugi matung inani mana haibidi Donald Trump na pami Ali Khamenei surrender tawba Ai khangi nang kadai da lai haiba nang haloi surrender taw asini misam gi mathakta misain kapslaga asiana thon ba pamdi asini USA na surrender taw hairiba si Iran gi Supreme Leader Ali Khamenei na yarakadra wangni yaragloi Ali Khamenei na laibak asigi haibidi Iran gi control military da dumaina sinakhane military na thokpa tawring ba tawro haiduna wa amagishu aingon deng hakta Tanaba tawraganu military na apamba mongda lan ase satharo haiduna Ali Khamenei surrender tawroi USA na surrender tawhunba pami adu ergadi lan ase sautholagani haiba tai South China Sea laiba USA gi aircraft carrier USS Nimitz destroyer ship manga gloinana Arabian Sea rom da dumaina honjan khare haidi USS Crown Vision Strike Group ka pullaga lan ase sathanabagi mawongni Map adu yengbiu USA na Iran da lan tawraklabasu Persian Gulf natraga Gulf of Oman asigi mafam ani asidagi tawrakani aduna lan asida USA yauksalakpa haibase Iran gidi khudong thiningai ni masida wahang ama muglai China ga Russia ga Iran ga military din sign tawnakiba kayama laiki adugi matungina China amasung Russia na karamba mawong matawda Iran gi mateng panglakadawri haiba wahang asini Iran amasung Russia matam sangna partner oiminaduna lai Ukraine land su Iran na drone Russia gi mateng anumaina pangbalaiki Russia na di hantaki matang si khara kaukthokpagum tawi mateng panglate haibanatiko 2025 January 17 da Iran Russia Comprehensive Strategic Partnership ki sign anumaina tawna phalaiki masigi deal asida economic cooperation yauri military mapangang kakhadan bagi yauri leibang aniki adubu Ukraine Russia ga lan songnaba asina maram oiragara o natragana Israel ga Russia ga mari khara pharakpa asinara Russia na Iran gi mateng panglagasu henna pangbudi udribasi lan ase kariguma sauna songnara lagadi Russia Iran gi mateng pangduna yaurkani haibisi thajaba khara wale Donald Trump na Tehran da laiba miyoising sapagadaba mafamda senaba adumaina yum hongnaba adumaina khangan khraba matung China na USA da maran siri Iran amsung Israel khanaba asida USA na maida sing isanduna hena pakthok chawthoknaba honai haiduna wari iriba matam asidagi pung anigi mamangda asumna phongdorakhiba laiki asina kari tagli lan ase kasalaglaga khulai khara panglaga tokadawri bra haiba wahang ama lai Iran mathanda hundoklam dawri bra haiba wahang ama adumaina lai asini asengba tanja yorokpa matamda asengba marup khangi haibdu adubu geopolitics ni yengsi Middle East Israel ge USA ga pullaga anouba regime ama Iran da purakpa haibase China gi di mafam kaksalaktuineba Middle East
Sainagi power handarakane ba Middle East Sainagi economy da su akai ba khara dum uba phangane Isinok sing khut thana ba si lepte yamna maru ibe Israel gi Mossad ki headquarter Iran yaikre maside Israel na yaningdari adubu maru iba pause media kaya da video ga loidana pau kaya ma thadong ragli Iran na ballistic missile da Pata 1 hypersonic medium range ballistic missile sinari Meg 13 gi speed ni 14,000 km pauba adumaina sana paiba ngami magi range ase solid point ni liquid point na teko solid point engine ni hariba missile si Israel gi air defense system Iron Dome Arrow Spider laidi dana ko masina ngak po wai aba Pata tu su laidi Iran gi hojik paubi oina khwaidigi advance oiba Haz Qasem hariba ballistic missile ase sinadri masi sina gani haina dumaina mamang da dumaina phongdok palai khrabani 500 kg warhead puba ngami warhead ta Pata dagi Haz Qasem na hena dumaina yamna puba ngami asigi matungina mahan tahan basu Haz Qasem na dumaina helakaduine mamang da su video semjakre cruise missile ballistic missile matau karamna thabak tawi haibagi matang da madu live oina dumaina thakiba male nauna muk semu harsu khoigi maruina school tamliba college tamliba satra singi khallaga adumaina semjarake asi harga puran thaba maitena kaina na ya thangni jari kanglai pagi mana yai phare yai paminarashi